Pausada yumpam uibamar uibapau khara update taujare. Ukraine da ahin ba military tengpang tharak pagi mayokta Russia na US da akan ba warning taukre. Ukraine da kusukulai sing amuki hena tharak pagi mayokta Russia na United States da warning taukre na Washington da Moscow ge. Ambassador na Russian state television da pangtokre. United States of America na Ukraine da kusukulai sing ay tharak lipa pibam hasi. Ay hone yabang amloy amasang masigi tabag hasi lip na ba ay kone demand tauri ay na Russia 24. TV channel The People interview amada Anatoly Antonov na haike America da Moscow ge ambassador wariba and Tonov na haike Russia ge nunang ba adu phongtok na Washington na official diplomatic note ma thakre Washington ge makok thong ba diplomat amasung masigi defense secretary na ngarang nong maising gi atheng bada Kiev da Ukraine President Volodymyr Zelensky una khre amasung Zelensky gi government amasung Russia na lantarak ba yai habgi kiriva reason na duda leiba dai leibak sing $1 million chatret tara kom doi goi gadaba anova tengbang pi kan wasakre masigi mamang efron dasu US President Joe Biden na Ukraine da fever mateng adu heavy artillery jahona da fak thok sak thok anduna leibak adu da hanagi pathakta $1 million chanipan gi military tengbang ama pin na balak thoke Kiev da yana chawba khulai sing amasu equipment pirak na ba Ukraine President Zelensky na US amaso Europe lusing basing da leptan afil tawtun da lagle Russia na Ukraine da February 13 da thangnaba leibak adubo di militarize tawnanaba amasung Nazi mataw gumna o nairiba du lepan na special military operation ama sathana da landmi drop sing thousand kiba matung matam adu dage miolising kya sikri amasung billion kya maham thadok tuna lan chen nan khre phibam masidagi maleng matung da khwaidagi chawpa nuclear power ani Russia amasung United States ka kimarakta hena choba mayung na ba amor piya bagi akiba punghan ke United States na Russia da kihana da ba Ukraine basi narakle maram masida ki Ukraine da special military operation adu mathau taraki bani ambaso lamdam da Russia lon ngang ba miambu ot nai ba chathari ba adu Moscow na ngakthok pa tabani hane President Vladimir Putin haike adu ba Ukraine na maso noksuk laibak sing na dikai hawut tawru da ba lana ma Russia hawraki bani haire lana sigi mari leina ba atopa pau amadana Ukraine kanang na bangang khui manakta leiba Russia ki town amada leiba achopa fuel depot amagasi ningthauka va da mai chakre ana emergency situations ministry ge warol paladun Russian news agency sing na phongdokre noksuk leibak singa janava Russia ki jumthang na ba aduga Moscow ki military operation ki damakta logistics base amu ona sinariba Ukraine ngam khui da kilometer chamayang khairom lapa Bryansk da leiba Transnev Bryansk Drozhba fuel depot da mai chakpa ge thautok am thokre haina ministry ki warol paladuna agency sing atun haike atu bahan ba phang pau gi matung ina thautok adu da sopan ba sing thoki haina ministry atuna makha ta ke mai chakpa gi horok pham maram adu haujuk phau ba khangdri mai adu ayuk pung anirum ta ba da chakla khibani haire emergency amsung fire service na mafam adu da thongkre masi region adu da kuitring gi manung ta fuel depot amada asigumba mai chakpa gi ani suba thautok ni haire Russia ki laimai da panba yabada April May da Bryansk region da attack sing tawrak pagi European forcing bo hanna Russia da maral sike khwaidagi nobo thodok da Russian force na ngam khoi adugi manakta ngarang no bidang Ukraine ki drone ani kap thakre ana resident governor amaranga si phongdokre atop pau amatana bel phanglawa tung da Gujarat MLA ambukhana phakre Prime Minister Narendra Modi da tawwa tweet singge matang da case amada Assam da court amana Gujarat MLA Jignesh Mevani bu bel pi ki bagi hek matunga si anova case amada bhag abu hana phagre court adu na tweet singi case do the well application ki court ke order adu ngarang bi chap tawke Mr Mevani bu fana na bala ki ba Assam gi Barveta da ki police na Gujarat MLA adu ba mu khana pha ki ba du kari case no abu so haju ba haidre Mr Mevani ki mayukta Assam gi Kokrajhar da gi BJP luchingba amana wakat amathangala ki famadong Assam police ki team amada Gujarat ki Palanpur dagi sagul sinamita mahako ahan boy na phake Nagala maromda na Gujarat hidang pamanakta lupa crore lising amaga samri kontraga mapan gi heroin fare Directorate of Revenue Intelligence na pag sauna chathabat hiba humpagi operation amagi matungda Gujarat ki Kandla hidang pamanakta container amada gi lupa crore lising amaga samri kontraga mapan gi Oigadawa heroin kg 205.6 phare amasung masiga mari lainana Punjab dagi importer amasu fare aina ngasi ning thau ka ba numita TRI na phongdokre aina jada ba folam madu Iran dagi
Kandala ki hithangpham aduda haukiba sahi ki September amasung October ki marakta thunglakiba container taraga tarit ki manungdagi amadagi phakibani. Masigi mamangde April kunmathoi lupa crore lising amba sahung ki heroin kg chari hena phaki Iran ki Bandar Abbas hithangpham dagi Kandala hithangpham aduda consignment adu thunglaki container taraga tarit import tawrakiba consignment aduda bag lising tara sahum taragani fan jawe madu metric ton sahum marfutra mari lumi amasung madu gypsum powder ni haina DRI ki serol dun haike Sudan da miui chama khumpuga ni pan sigre Sudan ki Darfur region da yengthina ba group ani ki marakta kuthongna bada namajin mitta yamra bada miui chama khumpuga ni pan sigre tribesmen ani at ki bagi naman khumdun khulai fiber tribesmen singna nan arab masalit minority ki khungkang singda attack tawraki bani aire makatarakba atop manipur ki pau amada my infant police station da thomjin kre Kakching district ki arongdagi Imphal West district ki Kodak awang lekai tamay mpanba samom ningot ning thaujam ongbi singkhay nganbi misi ki asumba langjin pothogo haiduna misi asiga mari lenana semkiba JAC na mai Imphal Police Station da thomjin kre thadu ngasi nongthil JAC asina sinduna laikhitrabi mauna asigi mapam lamdamda maiki adongi miyamgi oiba mifama mapangthoklaba matungda mai Imphal Police Station da laktun thomjin khibani JAC ki mikedagi mai Imphal Police Station da misi asigi asumba langjin pothogo misi asigi FIR kudak da palo police na nakal na matagi yanglaga dhabak tawgano haiva kolau gaya lautuna gate nam khaina na bhavana ki atoba miyam ki irang adu hena kansilak badagi police na tear gas amadi mok bomb sin na miyam adu tan khai ke kongjang adu ki matang da dai khidri ki apopana hai magi masana fi ki misi asi yamna chinani ngai oi marabasina mai Imphal Police Station na misi asi ki matang da thamoi sena thabak tawbiduna asumba oil sathabiyo misi asi ki langjin pothok tri phawbasu asi bhaksang laukhiroi misi asi ki postmortem ki report su April 28 phawagi manungda JAC da sinadabadi makhata ba khongjang kya sangsilagani haike laiga kadi yanadri BJP gadi yanagre Manipur da leriba tongan ba media housing da advertisement ki bill pithok thabagi mayokta BJP Manipur Pradesh majo Manipur laiga ki matak da All Manipur Working Journalists Union amjo Hills Journalists Union amasong editor Girls Manipur EGM na thamki ba boycott ado BJP Manipur Pradesh ki oinati bill pithok lagani aina thajaba pirakpadagi kom thokre laiga ki di makhasa thari ngasina midang waram amju amadi EGM ki oiba emergency mifam ama phamlaba matungda awari basi laukibani mifam atuna laukiba warip sing adudi BJP Manipur Pradesh ki president party asigi pithok tan lairiba advertisement bill sing tha amagi manungda pithok lagani aina thajaba pirakle Maramadana party asigi mathakda thamlamba boycott khudak tagi handokle adomoinabak Manipur laiga cabinet minister department sing corporation society amasong authority sing pari lenaba pau sing di makhatana boycott chathagi gani aribada content sing asigi mar oiba pau khara asiba pau damjariba Manipur local news YouTube channel asidagi yangbiriba punamak pathaga jari channel asana tumda kanarabadi subscribe tawi dribesana subscribe tawi maloinana like and share tawi sukawi kanam namakpo amakana thagajari